Mitai irol iek loina silon apunbalu MEELAL kanglai pakna lamdam masigi miyam amadi CHO sing maru oina mahiroi singda Lakkadouriba class 10 amadi 12 ki exam handak chahi oina pangthokkadouriba kosem amadi bosem na chatliba tha asigi chaicha 13 amadi kunhumdoi Manipur pumbagi pangthokkadouriba mahiroi singi maraibak lepkadouriba tangka kasigi damak MEELAL na Changdamnaba asida saruk yagadoriba mahiroi khudimakta wakhal fathaba yamna nungaina agi tuzungba amadi nataba pambai sijanadana pangthoknaba mahiroi khudimakta yaipha paojel bizari haina MEELAL na thadorakpa cherol amada hairi ngasi loop asigi secretary public city soibam arun meitaina khutei piduna thadorakpa cherol aduda lamdam asida laiminariba furup khudimaknasu masigumba yamna luraba mahiroi singi maraibak lepkadoriba Changdamna asigidamak exam haubadagina loiba fauba leibak irang thokpa yadana khana chainaba harau kumhai ban blockade tobidanaba MEELAL gi maikaidagi mangjauna na haizari loinana Changdamnaba asigidamak MEELAL na mamang chahidagi yengsinduna lakpagi manungchana handaksu Jiribam district yauna pangthokadoriba Changdamnaba asigidamak mitai mayek thokadoriba kosem gina chaichat Taranipan February English ngani kuntaruk amadi bosem gina chaicha tarahumdoi March English ngani kuntaruk numit asida tampaki district khudimaki center singda MEELAL gi thomi kuntra marina koina chatuna yengsilagani yengsin khongchat asida exam asibu asoi angam yaudana chumna pangthoknaba ngak senbiriba Manipur police amadi CSO loinana lamdam asigi miyam singnasu MEELAL gi yengsin khongchet asibu pukning thogarpinaba noluk na haizari